Russia amadi Ukraine gi lan tapthadri sathiba saktam laukhre ngasi lan ge tare suba numitni Russia ni Ukraine da lan tariba asigi matangda Ukraine na mapan laibak ta false information or any kinds of information piba lephan bagi damag haukiba numitang Kyiv ki TV tower thugai dokre masida mi manga siki loina na Holocaust memorial amasu kai ki Kyiv city dagi atai city ga samnaba maruiba lambi sing street sing air strike taude Russia na public ta awa boidanaba Russia na TV tower attack taukhibase ahan bada Kyiv ta laiba public sing da warn tawraba tungdani Haujik Ukraine ki public singni yamnamak awaba thengnariba thawai kannabagi damag ahan laman nupi angang mathang chenthoknari city dagi amorom the western country singnasu Putin gi invasion asigi against ta tawbiaba tawri hotnari Ukraine the humanitarian crisis oire Russia na lan asigi saktam amuk hena kangkhat hankhre Yamna sathiraba tanjasida lalaksida Ukraine European Union country singi manung ja chankre masi tungda oidanaba Russia na lan tarubani adubu lalakta Ukraine di European Union ki member oikre Ukraine dagi chenthorpa mapan laiba ki mi singda Ukrainian army singna bebhar phajadaba utpage wari asum thorakli madugi manungda India macha amabusu kaurakpagi video manahan uki loinana nupi asina hairibadi mahak pregnant ni Poland da chenthorapani Ukraine dagi tanjasida Ukraine army na train da mabu tonghalakte nang black oibani na nakhong na chatkho hai Ukraine gi mi khak tong biani hai do na tonghalakte khong na mahak wana laktuna haujik Netherlands yorakhi hairi United Nations ki paw mutungina Ukraine dagi haujik phawda mioi lakh taruk already chenkre amasung haujik atai su chenthoknari ngarang dagi report taunari Russia gi kilometer kaya sangba additional army gi team amaga Ukraine de changsilaktuna Kyiv city gi nak yorakle madune yoraklabadi ngasi sathiba lan oigani handak Ukraine gi lan asida thabak yamna wang na suri base Turkey na 2009 da supply torkiba drone asini hairi 2009 de Ukraine na Turkey de gi basi laikhabani Hojik Ukraine ki Kyiv city da mikup ama leptana air strike bomb missile haitari angak pa phanglaba lan gi saktam amani Kyiv ta hojik mak Kharkiv city asidi yamna thina sokre tumduna loikhre habiai ningsing bayabadi Russia da atom bomb lising taruka janipan lay America gi lay lising taruka chamnga China gi lay chahumga kun North Korea gi lay kun khak khwaidagi nungai tabadi Ukraine ki public singna awab khangdi basini apik pangang singi maithong uraga kapningi Ukraine su angak paphangna Russia gi against the soknari maramsina Kyiv hekta low pangam dabani ngasi gi namitta final condition amati oiragani